ꯍꯧꯖꯤꯛꯀꯤ ꯀꯦꯅꯦꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯁꯤꯗꯤ ꯇꯣꯇꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀ ꯍꯛꯊꯦꯡꯅꯅ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯆꯨꯝꯕ ꯋꯥꯐꯝꯅꯦꯕꯀꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯄ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯕ ꯀꯩꯗꯧꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯨꯅ ꯄꯨꯔꯛꯇꯕꯗ ꯑꯗꯨꯝ ꯂꯩꯈꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯂꯥꯜꯍꯧ ꯂꯨꯞ ꯃꯌꯥꯝꯁꯦ ꯃꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯩꯒꯨꯝꯕ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯈꯔ ꯂꯩꯕꯒ ꯑꯅꯤꯁꯤ ꯍꯛꯊꯦꯡꯅꯅ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕ ꯊꯝꯃꯤ ꯑꯗ KNFBꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯁꯦ ꯃꯁꯤ ꯀꯟꯇꯦꯟ ꯇꯧꯅꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯁꯤꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯃꯤ ꯇꯥꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯇꯧꯒꯗꯧꯔꯤꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯦ ꯃꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯊꯝꯕꯒꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃꯁꯨ ꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅewtv ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ 1997ꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 1ꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏ ꯂꯩꯄꯥꯛ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯀꯥꯡꯂꯨꯞ ꯑꯃꯅꯦꯕ ꯑꯗꯣ ꯃꯃꯥꯡꯗ 2001ꯗ ꯑꯩꯈꯣꯏꯒꯤ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯅ ꯁꯥꯡꯇꯣꯛꯎꯕꯒꯤ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ 2015ꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ NSNIMꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯦ ꯗꯥꯕꯤꯁꯦ ꯃꯁꯤ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯐꯥꯏꯅꯦꯜ ꯑꯣꯏꯕ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯌꯧꯁꯜꯂꯛꯄ ꯉꯝꯗꯅ ꯏꯟꯗꯤꯌꯥꯅ ꯉꯁꯥꯏꯒꯤ ꯗꯤꯂꯦꯌꯤꯡ ꯇꯦꯛꯇꯤꯁ ꯇꯧꯔꯒ ꯃꯈꯣꯏꯁꯨ ꯄꯥꯟꯗꯝꯁꯦ ꯑꯗꯨꯝ ꯐꯪꯍꯟꯗꯅ ꯊꯝꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯤꯑꯕ ꯑꯗꯣ ꯃꯁꯤ NSNIMꯒꯤ ꯑꯗꯨꯝꯕ ꯗꯤꯃꯥꯟꯁꯦ ꯃꯁꯤ ꯌꯥꯝ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯁꯤ ꯌꯥꯊꯣꯛꯄꯗ ꯉꯝꯃꯣꯏꯗꯕ ꯌꯥꯝꯅ ꯑꯆꯧꯕ ꯀꯩꯅꯣꯃ ꯄꯣꯠꯂꯨꯝ ꯑꯃ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯂꯩꯕꯗꯧꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯁꯤ ꯗꯤꯜ ꯇꯧꯕꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯁꯨ ꯀꯟꯇꯦꯟ ꯇꯧꯅꯅꯕꯒꯤ ꯑꯅꯧꯕ ꯄꯣꯂꯤꯁꯤ ꯑꯃ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯎꯕ꯭ꯔꯥ KNFBꯅ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯗ KNFBꯅꯤꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯍꯛꯊꯦꯡꯅꯅ ꯇꯧꯔꯛꯏꯁꯤ ꯑꯗꯣ ꯃꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯏ ꯃꯇꯥꯡꯁꯤꯗ ꯃꯤꯔꯥꯖ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯕ ꯄꯣꯠꯁꯛ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯐ꯭ꯔꯦꯟꯠ ꯀꯝꯃꯨꯅꯤꯇꯤꯁ ꯃꯌꯥꯝꯁꯦ ꯃꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯁꯤ ꯆꯣꯏ-ꯆꯥꯡ ꯋꯣꯜꯂꯒ ꯁꯨꯝ ꯁꯥꯟꯅꯔꯒ ꯁꯨꯝ ꯊꯝꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯁꯨꯝ ꯇꯥꯔꯛꯏꯕꯀꯣ ꯃꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯣꯛꯏꯕ ꯍꯧꯖꯤꯛꯀꯤ ꯀꯟꯐ꯭ꯂꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯃꯁꯤꯒꯤ ꯄꯥꯔꯃꯅꯦꯟꯠ ꯑꯣꯏꯕ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯄꯨꯔꯛꯅꯅꯕꯒꯤ ꯂꯝꯕꯤꯗ ꯃꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯑꯅꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯃꯔꯤ ꯀꯣꯂꯥꯇꯣꯔꯦꯜ ꯑꯣꯏꯅ ꯁꯥꯡꯗꯣꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯁꯟꯅꯕ ꯅꯠꯇ꯭ꯔꯒ ꯂꯣꯏꯁꯟꯕ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯂꯥꯛꯄ ꯃꯗꯨꯒꯤ ꯂꯝꯕꯤꯗꯩꯗ ꯌꯥꯝꯅ ꯊꯥꯞꯇꯣꯛꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯍꯧꯖꯤꯛ ꯂꯩ ꯌꯥꯝ ꯕꯤꯛ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯩꯔꯤꯁꯦ NSNIM ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯟꯖꯨꯒꯦꯇꯤꯚ ꯒꯚꯔꯟꯃꯦꯟꯠ ꯃꯌꯥꯝꯁꯦ ꯀꯣꯡꯒ꯭ꯔꯦꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯔꯣ BJP ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯔꯣ ꯁꯤꯟꯁ 1997ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯃꯣꯏꯒꯤ ꯀꯣꯟꯐꯤꯗꯦꯟꯁ ꯃꯌꯥꯝ ꯑꯃ ꯕꯤꯜ ꯇꯧꯗꯅ ꯏꯟꯇꯔꯂꯣꯀꯦꯇꯔ ꯊꯝꯗꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯗꯅ ꯗꯤꯐ꯭ꯔꯦꯟꯠ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯅ ꯋꯥꯔꯣꯜ ꯃꯌꯥꯝ ꯑꯃ ꯁꯥꯏ ꯇꯧꯅꯗꯅ ꯑꯔꯣꯏꯕꯒꯤ ꯇꯥꯡꯀꯛ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯇꯥꯡꯀꯛꯐꯥꯎ ꯌꯧꯈ꯭ꯔꯕꯅꯦꯕ ꯁꯤꯒꯤ ꯇꯥꯡꯀꯛꯐꯥꯎ ꯌꯧꯈ꯭ꯔꯕ ꯃꯇꯝꯁꯤꯗ NSNIM ꯑꯃꯗꯤ Indian Security Forces ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯒ NSNIMꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝ ꯀꯟꯅ ꯌꯥꯅꯗꯕ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤꯒꯤꯁꯦ ꯑꯃꯨꯛꯀ ꯅꯣꯠ ꯖꯁ
ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨ ꯅꯠꯇꯕ ꯃꯁꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯦꯗꯤꯌꯥꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯋꯥꯏ ꯑꯈꯨꯝ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯛꯄ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯏꯚꯟ NSNIMꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯔꯤꯕ KNVꯁꯤꯅ NSNIMꯒꯤ ꯑꯩꯈꯣꯏ ꯀꯥꯗꯔ ꯃꯌꯥꯝ ꯑꯃ ꯑꯣꯐꯤꯁꯔꯁ ꯃꯌꯥꯝ ꯑꯃ ꯍꯥꯠꯇꯣꯔꯛꯑꯕꯅꯦꯕ ꯁꯤ ꯀꯗꯥꯏꯋꯥꯏꯗꯒꯤ ꯂꯥꯛꯄ ꯗꯤꯕꯂꯞꯃꯦꯟ ꯑꯅ ꯃꯁꯤ ꯎꯒꯦ ꯁ꯭ꯋꯥꯏꯗ ꯉꯁꯥꯏꯒꯤ NSNIMꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀꯣꯟꯐꯤꯗꯦꯟꯁꯇꯒꯤ ꯃꯣꯏꯁꯦ ꯕ꯭ꯔꯦꯛ ꯑꯦꯋꯦ ꯇꯧꯔꯦꯅ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯇꯥꯡꯀꯛꯁꯤꯗꯗꯤ NSNIMꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯇꯒꯤ ꯃꯈꯣꯏꯁꯦ ꯅꯤꯡꯕ ꯀꯥꯏꯕ ꯃꯣꯏꯒꯤ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯛꯁꯦ ꯃꯁꯤ ꯃꯣꯏꯗ ꯑꯩꯈꯣꯏ ꯃꯅꯤꯡ ꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯃꯥꯡꯗ ꯆꯠꯇꯕ ꯑꯗꯨꯒ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯗꯤꯂꯤꯡꯁꯤ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏꯁꯨ ꯌꯥꯝꯅ ꯊꯥꯖꯕꯁꯤ ꯌꯥꯝ ꯋꯥꯡꯉꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯀꯣꯟꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯁꯤꯅ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄ ꯃꯇꯝ ꯁꯨꯝ ꯂꯧꯕꯒꯤ ꯑꯗꯨꯒ ꯁꯨꯝ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯀꯦꯗꯔꯁꯤꯡꯁꯤ ꯇꯟꯊꯍꯟꯕꯒꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯦ ꯃꯁꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄ ꯉꯥꯏꯔꯛꯄꯒꯤ ꯑꯗꯒꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏ ꯑꯃꯨꯛ ꯖꯪꯒꯜꯗ ꯆꯪꯅꯤꯡꯗꯕꯒꯤ ꯑꯩꯈꯣꯏ ꯃꯥꯏꯟꯁꯦꯠ ꯑꯃ ꯂꯥꯛꯍꯟꯅꯕ ꯑꯗꯩ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯄꯥꯟꯗ ꯊꯣꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯅꯨꯡꯉꯥꯏꯕ ꯂꯥꯏꯐ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯪꯁꯥꯔꯁꯦ ꯁꯤꯗꯩꯁꯤꯗ ꯇꯤꯜꯍꯜꯂꯒ ꯃꯈꯣꯏꯒꯤ ꯃꯗꯨ ꯏꯟꯖꯣꯏ ꯇꯧꯍꯜꯂꯒ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯛꯇꯤꯁ ꯃꯌꯥꯝ ꯑꯃꯈꯛ ꯁꯨꯝ ꯁꯥꯟꯅꯕ ꯃꯥꯟꯕꯒꯤꯀꯣ ꯑꯗꯨ ꯄꯣꯠꯁꯛꯁꯤ ꯁꯨꯝ ꯂꯩꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯃꯁꯤ ꯐꯪꯒꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯪꯉꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯟꯁꯔꯇꯦꯅꯤꯇꯤ ꯑꯃ ꯃꯗꯨꯒꯤ ꯀꯣꯏꯁꯟ ꯑꯃ ꯃꯣꯏꯗ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄꯗꯧꯅ ꯑꯩꯈꯣꯏꯅ ꯎꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ NSNIMꯁꯦ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯐꯤꯜ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯛꯁꯀꯤ ꯗꯥꯏꯃꯦꯟꯁꯟ ꯑꯃꯇꯪ ꯌꯦꯡꯍꯧꯁꯦ ꯃꯁꯤ ꯏꯁꯨꯁꯤ ꯅꯩꯅꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯉꯁꯥꯏꯒꯤ ꯖꯨꯟꯇꯥ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯩꯔꯦ ꯑꯦꯟ ꯕꯤꯁꯥꯏꯗꯁ ꯗꯦꯠ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟ ꯍꯥꯏꯗꯅ ꯑꯃ ꯑꯩꯈꯣꯏꯒꯤ PDF ꯌꯥꯎꯕ then hꯧꯖꯤꯛꯀꯤ KNVꯒ ꯁꯤꯒꯤ ꯁꯄꯣꯔꯠ ꯌꯥꯎꯕ another government ꯑꯃ ꯂꯩꯔꯤꯌꯦꯕ parallel government ꯑꯃ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ militant organization ꯃꯌꯥꯝ ꯑꯃ ꯅꯤꯡꯇꯝꯕ ꯇꯥꯜꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯦꯠ ꯃꯌꯥꯝ ꯑꯃꯒꯤ ethnic communityꯒꯤ ꯂꯥꯜꯍꯧꯂꯨꯞ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯍꯧꯖꯤꯛ democracy ꯄꯨꯔꯛꯀꯗꯧꯕꯅꯤ ꯍꯥꯏꯕꯗꯨꯅ ꯃꯗꯨ ꯊꯥꯖꯕ group mayam amazu masigi unity government sida yawdoini haiba unity government ama leiri then at the same time ikogi Myanmar gi junta government ama leiri ani sigi marakta lan yam kalli maru eba city mayam ama unity government dominate tobu mayam su yawri then Myanmar junta dominate tobu area mayam su yawri sigi conflict siga iroina na Manipur gi conflict siga kitang related oina pusalakpa yabi area si karai waite lei angka kano sida akogi Myanmar da leiriba akogi hoji unity government che masida yauriba tongan ba chumsanna bada yauriba group mayam che san gi hairo karen gi hairo natraga akogi kachin gi hairo arakan gi hairo sumaina de Kukichin state ki hairo sumaina moi gi sesira tongan ba haitare ne sigi chumsanna bada yauriba kangbu singse masigi manung da su makogi intra differences moi conflict of interest layaba ko kamaina lay hai ka na masida akogi Chinese gi ko Chinese gi keno leiba Chinese next Chinese singa mari leina ba collaborators Chinese singa mateng pang ba ko China singa madugi manungi internet oiba interest share to ba kangbu su yauri ba ko aduga nakalam rom da India ga internally internet interest share to ba kangbu su yauri ba India ga internet interest share to riba singsigi manungda akogi Kukichin state kisi amane ba ko ana Kukichin state si India na yamna maru oiba magi strategic oiba India gi oiba magi external interest sama as well as akogi internal gi oiba interest sama su layeba Kukichin state sida kari gi no hakanda akogi India ga akogi Myanmar ga tainaba sarukse masigi jagang khai sida Chinese gi oiba magi keno si influence yam kan henglak pataraga di India da madu apprehensive oiba environment lama future da create torok nana bagi maram layeba ko maram di akogi north east da leiriba tongan ba atang ba makhal gi akogi pothok mayam che minerals aduga ores tongan uranium gi kari gi pot mayam hainari da mayam loi hana haina lera wa ngak tani sige mayam che masi Chinese gi oiba keno ma influence ma tongan lakadra ha ba
ada ani subada India gi leriba tongan ba North East ki leriba community mayam se masi khena bagi khudong cha lauraga China na India se destabilize torkadra haibagi ko India dagi tokhai ta bagi separatist movement se kankalakadra aduga India Chinese gi interference internal gi akhoi issue sing sida tongshalaga China na masida khudong cha laurkadra haibagi India gi waiba apprehension leibasina maram oirakanda magi tainabada leiriba mafam kharadi India na magi interest se masi kip toraga thamba ngamnanabagi damakta kanglup kharada appeasement policy piraga akhoi masel ge marakta intra differences create toraga ko akhoi gi sirejira leiriba maning makha tambagi tokhaiba tonganba mahusadagi leijarakpa adumba ningkha tamba hanjanjage haibana chingba subambagi movement singche masi suffocate tonanaba masi loisannaba haitare ko madugi waiba India gi waiba politics sama si ngasai Myanmar gi siga ani se mari leina doine ko ngasai somna kanda akhoi gi cookie singi adugumba atmosphere si karino hakanda India na makhoi si makhoi da khitang appeasement natraga moida protective ko environment ma hek leitaba matamna makhoi da khatnaba kanglup ama leirabani na hojikti ko amaduna nate manipur gi cookie sho manipur cookie se moiga khatnaba am leirabani na khanariba kangbu sina moida advantage loro oidro adoi daragati India gi moida thaujal phangnanabagi damakta akhoi gi Myanmar da leiriba cookie singdo aduna muka India na haibam khaidu inba tabo ani se mari leinai ko Myanmar da leibodo India na khudom bi thin ba mai kaido aduda Myanmar gi leriba militant singduna ek tork pataba ko ma kai no hakanda Manipur sida makhoina makhoiga khanaba kanglup am leiramina India na moigi maikaida minungsi gi natraga thaujal gi mieng ama hek yengaktaba mikopta moigi khudong thingai oiba moigi phibam leigadori banina Myanmar dadi India na magi interest ta mana khudom thinba maikai duda adumba khoi kene b oiro natraga khoi cookie singi militant group ad leriba PDF oro amoro leriba amse ek taunanabagi sigi content policy se masi leibagi achoba mami ma choba marama ma khoina yangjabada ui ai wahang si Manipur miyam da yam chang pen na khida wafum ma khai batare handak si Union Home Minister na preside over Manipur gi leiba conflict si gi conflict si kamai tackle to gi have gi da top level meeting ma have batare masida India gi Home Secretary yaure masida India gi masida Army Chief yaure masida India gi Intelligence Bureau gi Director yaure masida India gi all top level gi decision makers punamak yaure every front gi Assam Rifles gi then Central Security personnel sing gi mayam si loinamak yaure kan Manipur gi DGP yaure Manipur Chief Secretary yaure loinamak si yaure kan except Manipur gi Chief Minister se khaktane ba yahondris Manipur gi Chief Minister si khaktan kam haina haidare sukyamna chawwa highest level of decision making gi the mabu be component mo iriba so yamba mi myam si yaure kan Pamba Manipur gi wapama khanaba matamda Manipur gi Chief Minister se kamai left out tormi no haibagi wahangsi neba masi national media mayam da madu interpretation si ton mong da pal nari ba ko ta ba de khode yam nuai jada bai bai masina Manipur gi people sing de yengi ba mi yeng se kamai yengi aduga ngasai gi why Manipur gi Chief Minister sing kari gi damakta left out to bi mi ne na ikoi uncle gi me yeng de kamai yengi ado as a public amoina miyam amoina madu accept to ngam bra habi Bharat Lengak ki paikhalai ba thabak si ba khoige Manipur gi lairiba hujik ki situation se masi yamna phajana loisanna bagi adumba yamna masak thokpa adumba thaurang ama woina khoina yengba ngamdaba tongan ba khoigi conspiracy khara ko khoigi valley gi mathakta ko khoi valley da tongan ba karigumba khara taugadabagi akhoi valley singi interest ta sokadaba thawakra lakadabagi adumba kenoma khak oina khoi indication namoina khoina masi uzai maramdi kaino haikanda Manipur gi Chief Minister si yaur kandati madugi khoi valley da sokpa yaba valley da nungai taba yaba valley da hen kairakadaba valley gi interest ta kairakadaba poching do madu khanaba matamda yaroi haibagi wakhalonda tongan na
ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯊꯩꯗꯣꯛꯑꯒ ꯊꯝꯃꯒ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯗꯣ ꯃꯗꯨ ꯀꯧꯔꯒ ꯃꯗꯨꯗꯒꯤ ꯋꯥ ꯂꯧꯔꯒ ꯋꯥ ꯇꯥꯟꯅꯔꯒ ꯇꯧꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏ ꯃꯃꯤ ꯇꯥꯏ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯇꯕ ꯍꯥꯏꯗꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯄꯤꯌꯥꯔ ꯑꯃꯈꯛ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯗꯒꯤ ꯊꯝꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯑꯥꯔꯇꯤꯀꯜ 355 ꯆꯠꯅꯩꯒ ꯆꯠꯅꯗꯦꯒ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯂꯧꯊꯣꯛꯈꯤꯕꯒꯤ ꯄꯣꯠ ꯂꯥꯛꯄ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯥꯔꯃꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯖꯤꯟꯅꯔꯒ ꯃꯊꯧ ꯇꯥꯕ ꯃꯐꯝꯗ ꯊꯥꯖꯤꯜꯂꯒ ꯚꯥꯏꯂꯦꯟꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯗꯨ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯖꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯨꯗꯤ ꯍꯥꯟꯅꯅ ꯑꯣꯜꯔꯦꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦꯗꯅ ꯑꯗ ꯒꯣꯔꯃꯦꯟꯁꯤ ꯆꯨꯝꯅ ꯈꯛꯀꯤ ꯅꯣꯃꯤꯅꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯀꯩꯅꯣꯁꯤꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯗꯤ ꯁꯦꯟꯇꯔꯅ ꯍꯥꯟꯅꯗꯒꯤ ꯍꯛꯊꯦꯡꯅꯅ ꯏꯔꯥꯡꯁꯤ ꯍꯧꯔꯛꯄꯗꯒꯤ ꯍꯛꯊꯦꯡꯅꯅ ꯇꯧꯕꯒꯤ ꯄꯣꯠ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯃꯃꯤ ꯇꯥꯏ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯃ ꯈꯟꯅꯕꯁꯤꯗ ꯖꯁ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒ ꯅꯠꯇ꯭ꯔꯒꯅ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯌꯥꯎꯔꯒ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯕ ꯑꯦꯚ꯭ꯔꯤ ꯐ꯭ꯔꯟꯇ ꯂꯩꯕ ꯇꯣꯞ ꯂꯦꯚꯦꯜ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯍꯜꯂꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦ इवन मनपुर DGP यावरिनी अद कमाइना मनपुर चीफ मिनिस्टर याहुंद्रिनो ngसागे पोटसिका म्यांमार दा इंडिया की लेरिबा मागे पॉलिसी अमसुंग नॉर्थ ईस्ट दा लेरिबा मागे तोंगान तोंगान बा अखोइगे कांगलुप सिंगी फुरुप सिंगी अखोइगे लेरिबा अखोइगे नन स्टेट एक्टर सिंग वारी सानाबदा यावरी थोराबा वारी सानाबा थोरक्त्रिबा लेरिबा मयाम से मसी कमाइन तौना मथंग मथंग टेकन तौगदगे हाइबना चिंगबगा मरी लेनाबा तोंगान तोंगान बा वारी वताई मयाम से मसी के रिपोर्ट मयाम से मसी अखोइगे मणिपुर की चीफ मिनिस्टर यावना नैनबा मणिपुर की चीफ मिनिस्टर की ममांगदन नैनबा पामदबा हाइदि मणिपुर की अखोइगे भैलीदा लेरिबा अखोइगे सिचुएशन से सिगी मतांगदा सेंटर न येंगिबा अमसुंग सेंटर न थांगकदबा खोंथांगसिंगदो मदुगा मरी लेनना खनबसिदा चीफ मिनिस्टर यावरगदि मदु चीफ मिनिस्टर ने एक्सेप्ट तौबा यारोइदबनिना तौरोइदबनिना मदुगी दमक चीफ मिनिस्टर से थैदोको ओइरमगनी हाइना अदुमाइना फील तौइ अदुगा मिराज मतांगसिदा आइना लाक्चनिंगो वाफम खितंग हाइ थमजगे अखोइसे तसेंगबदि अखोई जेनरेशन अमखक कलहौसी हैरगति हौजिक भारत लेंगाकना सानरिबा मागी पॉलिटिक्स से भारत लेंगाकना सानरिबा पॉलिसी हैबा तारे अरोनबा मसुंग अफोंगबा तौरिबा मागी थौरांगसिंग से मसिदी अखोई फ्यूचर सिदा यामना चावना सोकदबा अखोई फ्यूचर सिदा यामना चावना काइगदबा अखोई दमक भारत की सिटीजन अमनी भारत की नागरिक अमनी हाइना यामना फेयर होइना अखोई खनबीबगी पोतुमदि ममी सुदा ताद्रेबको और थबक खुदिंगमक्सी स्टेप खुदिंगमक्सी अखोइगी मोइगी इंटरेस्टा मोइगी तोंगानबा इंटरेस्टा अखोई कानबा इंटरेस्टा ओरिएंटेड ओइबा अदुंबा पोट नाक्ता येंगा सुम थांगबगी खोंथांग अमा अखोइना हौखिबा मतम खरासि उरगा लाखरेबो अदुइ तारगदि मणिपुर की लेरिबा अखोइगी डायनामिक्स दा अखोइगी लेरिबा तोंगान तोंगान बा मल्टी कम्युनिटी मयाम खक्ना अखोइसी योमगा पुल्लगा अखोइ खुन हिंमिन्नरगा मतम सांग लाकमिन्नखरबा अदुगा हुजि हुजिकसु हिंमिन्नदबा सुया यारोइतोरिबा मफम अमा खक्तददि भारत लेंगाकना थांगइबा खोंथांगसे अखोइ फ्यूचर याम चावना अचौबा कैनोमा चैलेंज अम लेरियबको अदु मसिदगी अखोइगी फ्यूचर कलहौसी हाइबा तारगति भारत लेंगाक की पॉलिसी प्रोग्राम सिंगसिबु पॉलिटिकली अखोई यामना फजना अखोई फजना दिल तौबा ngamba चैलेंज तौबा ngamba मथौ तारागना अखोई मियाम सिगा लोइना फजना गट्स लैना चैलेंज तौबा ngamba अदो मथौ तारागना डिप्लोमेटिकली फजना दिल तौबा ngamba अदुंबा अखोई कलेक्टिव कंसाइंस ते युमफम ओइबा अखोई ओइबा पॉलिटिक्स समखक मणिपुर लैतबा तारबा अखोई अदुबा पॉलिटिकल लीडरशिप अमखक मणिपुर लैतबा तारबा सोमनगी सेंटर न थांगइबा खोंथांग सिंगसे मसीगी परपिट्रेटर होइना मसीबु तेंबांग बो होइना लेबा स्टेट के गवर्नमेंट अमा खकना मणिपुर शेप तौगनी हाबसे मसियामना चावबा अचौबा वहंग अमा ओइरकदोरिबा अन ngसाई कनोना अखोइगी ओजा गिताजेन न थंबिरमिदना अखोइ मथौ तारागदी प्यार थमगे थमसनो नत्रगना अखोइगी गवर्नमेंट उठाइगे उठाइसनो
ꯑꯩꯈꯣꯏꯒꯤ 13 ꯑꯥꯒꯁꯇ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝ ꯇꯧꯅꯤ ꯍꯥꯏꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯒꯤ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯔꯍꯨꯝ ꯑꯂꯤꯃꯨꯗꯤꯟꯅ ꯃꯇꯝꯗꯨꯗ ꯄꯥꯡꯊꯣꯛꯀꯅꯦꯅ ꯇꯧꯕ ꯃꯇꯝꯗ ꯁꯦꯟꯇꯔꯗꯒꯤ ꯃꯗꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯥꯅꯤꯡꯕ ꯇꯣꯈꯥꯏ ꯇꯥꯅꯤꯡꯕ ꯑꯦꯂꯤꯃꯦꯟꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤꯒ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯣ ꯍꯥꯏꯔꯒ ꯃꯥꯅ ꯉꯪꯉꯒ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯒꯠꯁ ꯂꯩꯕ ꯁꯦꯟꯇꯔꯅ ꯇꯧꯔꯛꯏꯕꯁꯦ ꯅꯣ 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 ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯗꯨ ꯌꯥꯔꯣꯏꯀ ꯍꯥꯏꯅ ꯈꯨꯠ ꯊꯥꯡꯒꯠꯄ ꯉꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯣ ꯌꯥꯔꯣꯏꯀ ꯍꯥꯏꯅ ꯈꯨꯠ ꯊꯥꯡꯒꯠꯄ ꯉꯝꯕ ꯃꯗꯩꯗ ꯀꯔꯤꯒꯨꯝꯕ ꯅꯪ ꯀꯔꯤꯒꯤ ꯈꯨꯠ ꯊꯥꯡꯒꯠꯂꯤꯅꯣ ꯀꯥꯏꯅ ꯇꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯁ ꯄꯤꯄꯜꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯊꯦꯡꯅꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯃꯦꯟꯁꯟ ꯑꯃ ꯂꯥꯛꯇ꯭ꯔꯒꯗꯤ ꯚꯥꯔꯠꯀꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯑꯒ ꯃꯅꯤꯄꯨꯔ ꯀꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯤꯌꯥꯝꯗ ꯁꯨꯝ ꯍꯥꯏꯕ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯃꯗꯨꯒꯤ ꯊꯥꯖꯕ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯊꯥꯖꯕꯗ ꯁꯨꯝ ꯍꯤꯡꯍꯜꯂꯒ ꯉꯥꯏꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯑꯩꯈꯣꯏ ꯁꯦꯞ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯩꯈꯣꯏ ꯂꯩꯔꯣꯏꯗꯧꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯁꯦꯡꯅ ꯉꯁꯤꯒꯤ ꯑꯁꯨꯝꯕ ꯀꯩꯅꯣꯁꯤꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯂꯩꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯦꯚꯦꯜꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯇ꯭ꯔꯦꯁꯇ ꯁꯣꯛꯍꯜꯂꯤꯕ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯗꯒꯤ ꯊꯤꯡꯕ ꯉꯝꯗꯕꯅꯦꯕ ꯃꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯉꯒꯗꯤ ꯊꯤꯡꯕ ꯉꯝꯒꯅꯦꯕ ꯑꯗꯣ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯤꯕꯁꯦ ꯁꯦꯡꯍꯟꯅꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗꯅ ꯗꯤꯜ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯌꯥꯔꯤꯁꯦ ꯃꯁꯤ ꯇꯣꯛꯑꯒ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯍꯟꯅꯅꯕ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯀꯂꯦꯛꯇꯤꯚ ꯏꯐꯣꯔꯠ ꯑꯃꯈꯛ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ Okay, uncle. I couple of questions last again. I am telling you why settle to bung amjese kayi no. I have a question today. Kayi no ikoi ki political leader lady, national leader mayam lady, hosi Manipuri issue se nung khana da te khanari hai be from the mayam lady. Adago why kamaina no masi hosi power settle to bung amde. Dabagi miras maram si maru oina akoi ki conflict of interest mayam ama lay. Akoi separatist element mayam se. Masi haijabagi wane ba hosi. Nagai sini nau sing shu aina kenogi wana te aigi perspective ta aigi analytical oiba aigi perspective ta haijage ko haujik makhoina akoi national highway thing bada makhoina ngasi thore ise thamoi sengna manipur khunai ama kannana bagi damakta national highway thing ba yaroi haina humanity da thore ira natraga makhoigi oiba political interest ta थोड़े इरा है बसी सो कोई आखुई द येंग बामा कोई चंगने अब ममांग दा मखोई सो मणिपुर दगी मखोई तोंगान बले पा अम सेमगने ना मखोई सो हाईवे सी मयाम अम थीम की बा कांगबु ने बको चुमी को ममांग दा मखोई सो मणिपुर दगी तोंगान बले गा अम सेमगने है तो था हम फौबा बाय कोई बॉयकॉट कोई की कनो तो खिबा ब्लॉकेट तो खिबा कांगबु ने बा मागी मागी ओइबा conflict of interest ता थोलागा मजे तौनबगी पोट अमा ममिताई थमोई सेंगना मणिपुर एज अ होल अखोई पुन्ना कलेक्टिवली हिंगमिन नखिगदबनी हाइबगी वखलोंदा हेक डाक्ट्रिबम खैती सेटल तौबसे माई मागी तोंगानबा इंटरेस्ट टू मनुंगदा फुमगा ओबसु होजे पीस टॉक चथरिमनितना फ्रेमवर्क एग्रीमेंट थमिमनितना फ्रेमवर्क एग्रीमेंट रो वारोइशन प्रोडक्शन ते तौरिनितना Yes, yes, uncle. अरे inside MPB रे सिदा मरी मरी ले ना वहां अरोय वहां अंकल दा लाक्सनी होजे ngasai tamogi tarje na pukhalam ba wafam hai tare mana theory am ko project no mi have tare masi ki theory si mak hauji yam kanna manipur ngangnari ba wafam ni masi tongan tongan ba academic articles ma am da reflect over ngte ni hauji jikki oina north eastern state chingda leidiba separatist element mayam ama ning tambagi lal horiba liberation movement ni haijana ikoi lal horiba tongan tongan ba lal holup mayam ma mapung en manipur lal holup se masing yam yami masing mathakta ikoi nagaland da yam strong ikoi lal holup mayam ma lady including NSNIM Tripura da lady then Mizoram da lady in northern ki Assam da yam chawng lady high even northern states sing da lady ba militant ki mo element mayam ase
India ki security ki perspective te yengagadi yam chawba India ki security challenge abane masi India ki interest ki mayak ta leiba element ngakni masi mayam se makhoi ji Myanmar da Harvard oraganda moigi operation si Manipur amsung northern state sing da tawi have si India government ki yeng degi yam chawna yeng ba yeng amane masi tamo kita jena ngasai haramba leiba situation si da ngasai cookie kene bi boiro whosoever makhoi mayam se sinaraga masi da ning tambagi lal horiba natragana separatist element ne haiba so called militant organization mayam je starting from Nagaland degi horaga ikoi ki Manipur sei da leiba lal hobo mayam je amuk ki level da haiba tare masi loina takhai honaba at one go da Punjab ta tawhiba du maina ikoi Manipur gi natraga Nagaland gi issue se pura lotion nabagi madugi pandam thamakan da lakpa strategy amara masi planning amara haiba gi wahang sine masi da wakhan khan da bagi tangai phadaba leibra natraga masi nainaba yaba wapam mu oibra kamai yeng bienga ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯖ ꯂꯥꯜ ꯍꯧꯕꯒꯤ ꯑꯣꯏꯕ ꯄꯔꯁꯄꯦꯛꯇꯤꯞꯇ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯐꯦꯛꯇꯔ ꯍꯥꯏꯕ ꯑꯃꯈꯛ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗꯅ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ ꯂꯦꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯒꯤ ꯑꯏꯟ ꯁꯥꯐꯨ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯜ ꯍꯧꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯃꯄꯥꯟꯒꯤ ꯁꯛꯇꯤ ꯑꯃ ꯃꯄꯥꯟꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯛꯇꯤ ꯑꯃꯈꯛ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯃꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯛꯇꯤꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃ꯭ꯌꯥꯟꯃꯥꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯍꯧꯔꯤꯕ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯛꯁꯇꯔꯅꯦꯜ ꯐꯦꯛꯇꯔꯁꯦ ꯃꯁꯤ ꯃ꯭ꯌꯥꯟꯃꯥꯔꯅꯦꯕ ꯃꯗꯨꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯐꯦꯛꯇꯔꯗꯣ ꯃꯗꯨ ꯀꯩꯅꯣ ꯇꯧꯔꯗꯤ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁ ꯇꯧꯔꯗꯤ ꯃꯗꯨ ꯃꯨꯊꯠꯂꯗꯤꯀꯣ ꯂꯥꯜꯍꯧꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯕꯦꯁꯤꯁ ꯑꯃꯗꯤ ꯃꯥꯡꯉꯦꯗꯅ ꯕꯦꯁꯤꯁꯇꯨ ꯂꯩꯇ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯃꯄꯥꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯁꯣꯏꯜꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯅꯠꯇ꯭ꯔꯒ ꯏꯁꯤꯡꯗꯨ ꯂꯥꯛꯇ꯭ꯔꯗꯤ ꯃꯄꯥꯝꯕꯤꯁꯤ ꯃꯊꯟꯇ ꯀꯪꯊꯔꯛꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯦ ꯑꯦꯛꯁꯇꯔꯅꯦꯜ ꯐꯦꯛꯇꯔꯗꯨ ꯃꯥꯡꯍꯟꯈ꯭ꯔꯀꯥꯟꯗ ꯃꯊꯟꯇ ꯀꯪꯊꯔꯛꯀꯅꯤ ꯍꯥꯏꯕ ꯑꯃ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯏꯟꯇ꯭ꯔꯥ ꯗꯤꯐꯔꯦꯟꯁꯦꯁ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯑꯗꯨꯅ ꯏꯟꯇ꯭ꯔꯥ ꯗꯤꯐꯔꯦꯟꯁꯦꯁꯁꯤꯡꯗꯨꯗꯒꯤ ꯏꯟꯇ꯭ꯔꯥ ꯔꯥꯏꯕꯦꯂꯔꯤ ꯂꯥꯛꯍꯟꯕꯀꯣ ꯏꯟꯇ꯭ꯔꯥ ꯔꯥꯏꯕꯦꯂꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯚꯥꯏꯂꯦꯟꯁꯀꯤ ꯀꯟꯐ꯭ꯂꯤꯛ ꯑꯣꯐ ꯚꯥꯏꯂꯦꯟꯁꯁꯤ ꯂꯥꯛꯍꯟꯕꯀꯣ ꯃꯁꯤ ꯂꯥꯛꯑꯀꯥꯟꯗꯗꯤ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯂꯥꯟꯗꯨ ꯂꯥꯛꯈ꯭ꯔꯀꯥꯟꯗꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯇꯒꯤ ꯑꯩꯈꯣꯏ ꯇꯣꯈꯥꯏ ꯇꯥꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯅꯤꯡꯇꯝꯕ ꯍꯟꯖꯟꯖꯒꯦ ꯍꯥꯏꯕꯒꯤ ꯏꯁꯨꯁꯦ ꯃꯁꯥ ꯃꯊꯟꯇ ꯃꯥꯡꯁꯜꯂꯛꯅꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯗꯅꯀꯣ ꯁꯤꯅꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯁꯥꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯤꯕꯨ ꯑꯣꯏꯔꯣ ꯃꯁꯤ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯊꯣꯛꯄ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗ꯭ꯌꯨꯁꯤꯚ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯀꯥꯟꯗ ꯃꯁꯤꯒꯤ ꯀꯟꯀ꯭ꯂꯨꯁꯤꯚ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃꯈꯛ ꯐꯖꯅ ꯁꯦꯝꯒꯠꯅꯅꯕ ꯑꯗꯨꯒ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯑꯣꯅꯔꯦꯕꯜ ꯑꯣꯏꯕ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃꯈꯛ ꯄꯤꯅꯅꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯂꯩꯔꯣꯏꯗꯕ ꯀꯟꯇ꯭ꯔꯥꯗꯤꯛꯇꯔꯤ ꯁꯤꯆꯨꯋꯦꯁꯟ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯕꯦꯖ ꯑꯣꯟ ꯍꯤꯁꯇ꯭ꯔꯤ ꯀꯣ ꯕꯦꯖ ꯑꯣꯟ ꯅꯦꯆꯔꯦꯜ ꯀꯟꯁꯥꯏꯟꯁ ꯑꯗꯨꯒ ꯕꯦꯖ ꯑꯣꯟ ꯔꯤꯌꯦꯂꯤꯇꯤꯁ ꯑꯗꯨꯗ ꯋꯥꯔꯣꯏꯁꯟ ꯄꯤꯅꯅꯕꯒꯤ ꯊꯕꯛꯇꯨꯃꯗꯤ ꯄꯥꯏꯈꯠꯄꯤꯒꯗꯧꯕ ꯃꯥꯟꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯍꯤꯡꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯍꯤꯡꯕ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯍꯤꯡꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯃꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯄꯣꯠꯁꯛꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯣꯐ ꯏꯟꯇꯔꯦꯁ ꯑꯗꯨꯒ ꯀꯟꯇ꯭ꯔꯥꯗꯤꯛꯇꯔꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄ ꯆꯪꯉꯤꯗꯅ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟꯁꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯨꯖꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯤꯄꯜꯁꯤꯡꯁꯤꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯗꯤꯁ ꯏज ꯑꯣꯜꯁꯣ ꯑ ꯕꯤగ్ ꯀ꯭ꯋꯦꯁꯟ